Kamjong District militant singna attack chathakhraba matung Chief Minister Khemsana security situation review tawkhre. Kuki amasung tangkhulgi marakta leiriba tension fadaduna santi puraknaba KCLF na pauzeli. Anauba dental clinic hongdokladuna Deputy CM Nemcha Kipgena healthcare da honesty labor mathau tai haikre. Kamjong District ki India Myanmar border da Assam Rifles na makata na amang ata thoklam gadabadagi ngakthokhi hairi. Amasung security forces na interstate drug smuggler mga fare masing yamlaban narcotic drugs sing pagatpangamkre. Kurumzari ISCOM Manipuri pau meeting tabiri ba khwaipum na magpu taram na okcheri hauzik pau sandok na pizeri. Tha asigi tarit ki ayuk nongalamdai da Kamjong District ki Myanmar ga lonaba Naga Khul Singh Namli Wangli Choroda Myanmar da based tauba kuki National Army KNA amasung People's Democratic Front PDF ki khutlai paiba keda singna drone sizinaduna amadi nomai kaptuna chathakiba attack singda yum kaya amadi kaitel sang mai thakraba matung Chief Minister Yumnam Khemchan Singh na ngarang Border Security Forces BSF ki makok thongba official singa Loinana, Mahaki Official Secretariat State Asigi Security Amasung Law and Order gi situation sing Kanaduna review tawkre. Chataki ba review meeting aduda hauchik tampaki mafam sing yauna Chingi District sing maru oina ukrul Amasung Kamjong District kuki Amasung Naga singi marakta Tholakliba ethnic violence asida security forces ki marakta coordination pinaduna proactive response tawduna thokliba irang sing laksin naba hotnabada focus tawki hairi panba yai haukriba sagol sen numit ki anganba ayuk Myanmar da based tawba KNAB amasung PDF ki khutlai paiba keda singna drone sizinaduna amadi nomai kaptuna Kamjong District ki Naga singna namna Kundaba Namli Wangli amasung Choro Khul Singda attack chathaki attack aduda Namli Khulda militant singna yum ani amasung Wangli dana yum mari mai thaduna amang ata thokan khibaga loinana Khul Singh asigi Khunja Singh jungle marakta thawai hingnaba chena khibaga loinana Khunja kharasu militant singna faduna pukhi hairi thodok asina maram oiraga Khunja Singh mi paiba poknaduna leiri hairi thodok asipu akanba mawongda condemn tawraduna Chief Minister na thodok Singh asi yamna thamoi sokningai oiba amadi yaba ngamloidaba thodok Singh ni hairaduna mahaki Facebook ta thagalakpa posta mafam adugi situation sing kupna monitor tawri amadi security forces sing da direction piduna makhata na pamdaba thodok Singh thoktanaba security ki jackson thorang Singh lokhatnaba amadi Khul Singh asi santi amasung tangdu leitaba hanjilaknaba akanba direction pikre haina fongdokli Mahaki post asida makha taraduna government asina Khunja Singh asoi angam yaudana ngak senba santi amasung tangdu leitaba hanjilaknaba hotnaduna lakli haina fongdokli Ukrul amasung Kamjong District singda kuki amasung tangkhul Naga Singh marakta hengalakliba tension asi fadaduna santi puraknaba hotnaminasi haina kuki Christian Leaders Forum KCLF appeal taur Kibaga loinana makata na violence oiba thodok thokpa asina community anigi marakta lainaramba mari sing kaihanduna santi amasung tangdu leitaba
kairakani hairi. Forum asina Southern Manipur gi chamaga tara tarurak suba anniversary ga mari lainana thadorakpa statement amagi matung inna haujik community anigi marakta hengalakliba tension asi litan Sarekhongda thokiba thogdok singa mari lainai thogdok adu yamna laibak thibani misunderstanding dagi thokibani maram asina nakal animakna makhatana pamdaba violence oiba thogdok sing thoktanaba hotnagadabani hairi pangthokhiba anniversary asina Christian Singhi Santigi Wathok Nahona na Ningsing Handuna community maselgi marakta reconciliation amasung amata oina hingminabagi wakhalon chenduna aikoi masel khaidoknabagi wakhalon sing thadoktuna thajanabagi lambista changseminasi hairi Naga Baptist Association na handakta taurakhiba appeal palladuna forum asina hai matam sangna irang thokpa asina tung koipa santi amasung tangdu leitaba puraknabagi khongthang sing mapangal sontahali amasung miyamda awaba hena hengal hali hairi miyoi khuzok kharana thogdok Thokhan kiba irang asi community singa loinana tainaba chumloi maramdi Yangkul Naga Singh Santi oina hingba pamli haibasi khangadabani amaromda 1990s ta thokiba kuki amasung nagagi conflict ta irang adupu loisinna hotnabada church sing amasung civil society group singna laukiba thodang sing ningsing laduna haujik thokliba conflict asidasu northeastern leiriba church leader sing achauba Thodang lauduna santi amasung tangdu leitaba puraknaba hotnabada achauba thodang sing laubiyu haina appeal taurakli Kangpokpi town da nauna saba loiraba Saki Dental Clear Sangarduna Deputy Chief Minister Nemcha Kipgena Hakselgi lamda mathau tauriba singna chokthaba naidana honesty amasung ethical standard ta kaloinana miyamgi seba tauba mathau tai haina fongdokre Nauna hangdokliba dental clinic asi dental surgeon Dr. Lunsanglen Kipgena chalaibani. Sangabagi thoram aduda James Dauzapau Haukip, Chief Executive Officer Sadar Hills Autonomous District Council Saruk Yakiba aduda Rev Tundlal Haukip na luchingduna dedication prayer tauki. Sangabagi thoram aduda Deputy CM Nemcha Kipgena fongdokibada Sadar Hills Kangpokpigi oina nauna. Hangdokliba dental clinic asina kunjamiyam da chauna kanaba piduna clinic asida anauba modern facility amasung ningthina hai singlaba professional singna mafam asi chakhalakpagi matung inna mapung faba oral health services pinaba honagadabani haiki Clinic asigi staff sing amasung kunjamiyam da fongdokladuna mahakna hai miyambu thazahan bahai basi medical gi mai pakpani kunjamiyam na makhoi gi punsi sing asi medical professional sing da thazaba thamduna laying naribani maram asina medical professional sing na discipline galoinana makhoina miyam galoinana miyam gi ikai khumna ba manghan danaba honagadabani haiki Tha asigi taret ki ayuk anganbada Kamjong district ki India Myanmar border Z Soro amasung namlida mayok nabada militant singna chatharakhiba bomb yauna nongmai kapsentuna chathakiba attack aduda Assam Rifles hairiba Khul Singh asida khulai thuna changsinduna makhatana Khul Singh asida amang ata thoklam gadabadagi ngakthoki hairi official oiba statement amagi matung inna thaudok adu tha asigi taret ayuk anganbada tension wangna leiriba mafam aduda challenging condition kaya leirabasu Assam Rifles ki troops singna matam chana changsinduna civilian sing ngaksen bagi thabak sing paikhatuna situation sing stabilize toba ngamki hairi statement asina makha taraduna thaudok adugi matung tarakpada Assam Rifles ki troops sing operation sing chathakhibaga loinana rescue team Khul Singh da deploy tauki haurakhiba irang aduna sokhallaba yum tara kanbang ngamki lanjenaruraba khunja tara manga maru oina angang nupi ahal oiraba sing rescue tawduna safagadaba mafam
Eloyoda Leiba Assam Rifles Campta Puthораktuna Humanitarian Assistance Sing Mateng Pangki Hairi. Manipur Police amasung Central Security Personnel singna kutsamnaduna Ching amasung Tampaki mafam singda chatakiba anti-narcotic operations singda interstate drug smuggler mga faba ngamkibaga loinana yamlaba narcotic drug sing fagatpa ngamkri hairi security forces ki apunba team amana ngarang Senapati Police Station ki manung chanba T Kulen Naga checkpoint ta Chakamari panba gari bolero resignation tamba NL07C5762 ama check tauba matamda sapon kep maudra mapada haptuna puramba brown sugar sing fagatpa ngamkibaga loinana gari adubu thauduna lakpa K Doval chahi nifunithoi apokpa A Kapani Lai village Senapati district tagi miyoi asi faba ngamki police na drug ka konana faraba K Doval da ahan bagi oina wahang pahang to chathabada drug sing asi Mapu asi Kangpokpi district ki Cycle Bazaar Tauthang Bank da Leiba Nemnei Hingkhaukip haina Fongdokhi Tanza aduda drug asigi Mapu ni hairiba Nemnai Hingkhaukip amasung Mahaki Mapuroiba Henkomang Haukip kaloinana Maruti Swift car registration number AS04E 3344 da tongtuna T Kulen tamna gari adu onabagidamak yausilaki amadi makoi anisu security forces singna faki hairi Makatana faraba miyoi sing aduda chatakiba interrogation ki matung inna drug smuggler da chenabani haiba hauzik Churachandpur district ki Munont village da leiba molchamdagi chingko kim chahi yankai humdoi apokpa Thangkomang Haukipsu security forces na fabang ngamkibaga loinana makoi sing dagi drug sale oina lupali sing kuntra mobile phone sing fagatpang ngamki hairi security forces sing na makata na chatakiba anti narcotics operation da Churachandpur police station ni manung chanba Hilltown manakta security forces na Nekulond Hangsing chahi nifumanga ke Saron 5 village Churachandpur district asi fabang ngamkibaga loinana mangondagi sapon kep chamaga taranipan da haptuna puramba brown sugar kg amaga gram chahumga humfu fagatpang ngamki hairi drugs sa konana farba miyoi asi Churachandpur police station na sinaduna mahaki mathakta police na narcotic drugs and Psychotropic Substances Amendment Act 2023 gi makada case ama register tawkibaga loinana thizinba haukre hairi Manipur Police amasung Central Security Personnel singna Ching amasung Tampaki chingna ba mafam singda jatakiba counter insurgency operation singda aina thinkraba lalholop KYKL Sorepa amasung Myanmar based Tatauba Kuki National Army Burma KNAB gi active cadre sing fabang ngamkibaga loinana khulai recover tawkhre hairi official oiba paugi matung ina Imphal West district ki Wangoi police station na konba Hiangthang area da security forces singna chatakiba search operation da aina thinkraba lalholop Kanglei Yawol Kanalupt KYKL Sorepagi active cadre ni haiba Huidrom Narendra Singh chahi kuntrani pan Patho, Elias, Abung, Elias, Lucky, Hianglam, Waikom Laikai, Kakching District, asi fabang ngamkibaga loinana, mangondagi mobile phone ama fagapang ngamki hairi, security forces ki atopo operations ama da Churachandpur District ki Zoveng area da, Myanmar da based tauba KNAB ki active cadre ni haiba, Zoveng dagi Lalthang John kauba miyoi asi fabang ngamki hairi, police ki pauna hai, Lalthang John asi Myanmar da chatuna KNAB da joint taudana training taurakibani, Mahak numit kharani gi mamangda Myanmar dagi Churachandpur tamna halaktuna ukrul gi litanda chatnabagi thaurang taurambani hairi security forces na makatana thiba humbagi thabak chathaba matamda mangondagi maru taret yawba magazine ga loina 9mm pistol ama recover tawba ngamki hairi
Haukiba pung kuntra taruk asida security forces singna senapati amasung Churachandpur district singda chatakiba search operation singda masing yamlaba kutsu khulai amadi bomb sing fagatpa ngamkhre hairi ARFIU amasung 3CIB na pirakpa reports singi matung inna 16th Assam Rifles na senapati district ki manung channa leiba Maren Mai Chingsang Parigda Chatakiba such operation singda masing yamlaba kutsukulai amadi bomb sing fagatpa ngamkhre hairi fagatlaba kutsukulai sing adudi AK-47 rifle ama MP5 rifle ama .303 rifle ama .22 rifle ani bolt accent rifle mari .32 pistol ahum .22 pistol ani amasung locally the saba shotgun ama amadi magazine sing fagatpa ngamki hairi masigi matakta Assam Rifles na 5.56 mm 9 mm .303 .32 12 bore ammunition sniper ball 7.62 live round sing amasung nongmai tokning sing su fagatpa ngamki hairi amaram the security forces sing na Churachandpur police station ki manung chanba Hengkap Court area da chatakiba such operation da single barrel rifle ahum .303 rifle ama pompi launcher ama rocket cell mari 500 gram cylindrical improvised explosive device IED ama kilogram amalumba conical IED ama fagatpa ngamkibaga loinana bulletproof jacket sing helmet ani amasung charger ga loinana radio set ama fakre hairi Chatakiba operation adu security forces singna vulnerable oiba chingi mafam singda militant singi activities sing amasung ain kaina khutlai puduna chatpa sing thingnaba lokhallakiba operation singi manung chanbani hairi Bisnupur district ki Tronglaubi da thokiba thongdok adu political gi khudong chaba launaba miyoi kharana chathaba lalongni haina socio-political recommentator Chongtham Bizoina phongdokre wafam asi ngasi lamfelda leiba mahaki yumda pangthokiba paugi mifam amada phongdokhibani Mahakna makha taraduna chahi asigi April ki tang taret ki ayuk anganbada Bisnupur district ki manung chanba Tronglaubi awang lekaida bomb kapsinduna pikliba angang ani hat ki bagi thodok adu maitai amadi kuki gi lan asigi manung chande hairiba thodok adu political gi khudong chaba launaba miyoi kharana chathakiba lalong amani loinana Tronglaubi da thokiba laibak thiba thodok asigi matangda NIA na chapchaba khudam Changdam puthok tringaida miyamna thodok asi maitai amadi kuki anigi lani haina lawba chumloi amadi thodok adu miyoi kharana political gi khudong chaba khara launabagi damakta RPG kapsinduna tumduna leizaba piklibe angang ani hatkiba haiba asi tasengna sathiba crime amani maru oina thodok adugi matangda NIA da chapchana thigarhanduna January sing adu gi mathakta matik chaba cherak Pihannaba hotnasi hairiba thodok asibu thaidoknaba hotnariba sing asidagi su lamdam asigi miyamna cheksinba mathau tai masigi maramdadi thodok asigi matangda NIA na phongdokhibagi matung inna pauche amadi thodok asi anakpa mafam dagi mi neklaga chatha rabra haibagi chingnaba lei haina Phongkiba amadi Chief Minister Yumnam Khemchan masamak nasu function amada thodok adu political gi khudong chaba launaba thokhanba oiramba yai haikiba leikrabani loinana Chief Minister masamak nasu thodok adu maitai amadi kuki ani gi marakta thokliba lan asigi manung challi haina phongdokhide amadi thodok adu thokraba matung BJP spokesperson da Paumi Singna UKNA gi miyoi ahum fare hairiba adu Tronglaubi thodokta Jenabra haina hangbada pakhum pikide masina maram oiraga thodok adu maitai amadi kuki ani gi conflict asigi manung chande takpani amadi chahi asigi April gi tang tarada TV channel amada pangthokiba discussion amada Tronglaubi gi thodok adugi matangda mahakna tampak lomdagi kapa mali haina thamkiba wafam adugi matangda lamdam asigi luching purel na haiba amana social media da wafam ama thagalakhi masigi matung makha
mahak masamakna tronglaubi thodok adugi matangda tigatluba matamda thodok adu political gi khudong chaba launaba miyoi kharana thogan bani haibagi chapchaba khudam changdam fangle maram aduna lamdam asigi liching purel ni haiba aduna social media da Tagalakhiba wafam adu aranba wafam amani loinana trong laubi thodok asigi matangda NIA amadi Manipur lengakna asengba wafam phongdokpa ngamdriba amadi action lokhatriba asi karigino hairiba trong laubi ki thodok asi thokhraba matung thokhiba ihau kharada lamdam asigi black money gi senjau paiba miyoi amana ihau asi nathainaba sel chauna Thadabagi khudam su leire maru oina thodok sing asi thokhalliba asi miyoi sing asina yumnam khemchana luchingba lengak asi thugaina ba honarakpani maram aduna asigumba fatraba political sanariba miyoi sing asi miyamna khangdo hodrabadi maitai asi mutkhiba yana leire haiba wafam sing mahakna phongdokhi Bisnupur District ki Moirang Assembly Constituency ki Manung Channel Leiba Kwakta gi tongan ba kayadagi All Maitai Pangal Youth Association AMPYA na fagalakpa drug ki potlam sing leptana mai thaduna manghan bagi saruk ama oina ngasisu chaurakna lupa lakh tara rom ki drug sing mai thaduna manghan kre All Maitai Pangal Youth Association ki President Maulana Pukrimayum Hafizuddin, General Secretary Larik Yengbam, Zamir Khan, Finance Secretary Maulana Iqbal, Kwasmi Amadi, Atay Thomi Singsu Saruk Yaduna, AMPYA gi Kwakta Kuman de Leiba, Office da Kwakta area dagi Fagatlaba Drug Sing, Du Paumi Singi Mangda, Putok Laba Matungda, Miya Mamangda Maithaduna Manghanki, AMPYA gi President Maulana Pukrimayum Hafizuddin na Phongdokhibada kumjalising aniga supna kun marigi July gi tang kun mangada AMPYA na drug maru fangna muthatnaba chatharakpagi saruk ama oina marirak suba oina paikhatlakpa drug sing mai thaduna manghan khraba matung da ngasi mangarak suba face oina drug sing mai thaduna manghan bani hairaduna makhatana kwakta amadi Manipur pumbada drug ki mayokta AMPYA na khongjang kaya sangsil lakhigani aduna Lenga ki Home Department amadi miyamna mateng pangbiu ngasi mai thaduna manghan khraba drug sing asi fabada yamna achoba mateng panglakaduna Anjuman Islai Mausrabusu thagatli haiki Loiselakpada maru oiba pau amukahana pizari Kamjong District militant singna attack chatak khraba matung Chief Minister Khemchana security situation review taukre Kuki amasung tangkhul gi marakta leiriba tension fadaduna santi purakna ba KCLF na pauzeli Anauba dental clinic hangdokladuna Deputy CM Nemcha Kipgena healthcare da honesty leiba mathau tai high kre Kamjong District ki India Myanmar border da Assam Rifles na makhatana amang ata thoklam gadabadagi gakthokhi hairi Amasung security forces na interstate drug smuggler mga fare basing yamlaba narcotic drugs sing pagatpangam kre
ꯄꯨꯡꯖꯥꯁꯤ ꯐꯥꯎꯕꯗ ꯄꯤꯖꯕ ISCOM ꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ